Central Lenga ki National Rural Infrastructure Development Agency NRID NPBA Standard Binding Document SBD bu Manipur State Rural Road Development Agency MSRRD ena semdog lubadagi PMGSY Phase 3 gi thabakta Manipur gi contractor sing tender thaba yadriba asi MSRRD ena Yanaba Sindri Phaoba tender Yeithokkadabani haina All Manipur Contractors Association Forum gi convener TA Somarendra na phongdorakle Somarendra na makha takibada kumja English singani dagi haurakhiba PMGSY gi thabak hauzik fawda Phase 1 amadi Phase 2 da lambi lising amagachama pantara humdoi amadi thong chani ga tara mathoi gi thabak sukre hairiba thabak sing asi local contractors sing na sukhiba ngaktani COVID-19 amadi English singani kul humdoi gi May 3 dagi haurakliba lan asina maram oiraga thabak kharadi loisinba ngamdana leiri haukiba chahi English singani ga kunmari gi March dagi Phase 3 gi thabak haunanaba ayaba pirakhibani NRID ena piba guideline MSRRD ena thugairakpadagi yetnaba kaya tharakpana thorakpana thabak hauba ngamdana lakhibane NRID ena kumja English singaniga kungi December 19 da circular thoktuna English singani kungi SBD semdokpa yaroi haina thamke tender fauraba farm na technology gi thabak paibada technology provider singa MOU inaba yai haina vision document on new technology initiatives and guidelines 2022 da supalli center lengak na piba guidelines singi marakta maram leitana close khara hapsel lubadagi state ki contractor sing tender mai pakpa ngamdre wafam asigi matangda mityeng changbinanaba All Manipur Contractors Association Forum na Ministry of Rural Development ki secretary da haukiba September 15 da center lengak na piba SBD gi matung ina tender thaba yahanbinanaba wakatpada September 18 da Manipur lengak ta thabak ta onthoknanaba che irakhibane MSRRD ena state ki contractor sing tender thaba yananaba semdok luraba SBD hanagida onthokadabani tender thaba yananaba semdriba Phaoba tender Yeithokkadabani haina makha takhe